ꯌꯨꯠ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯤꯚꯤꯒꯤ ꯅꯧꯅ ꯄꯨꯊꯣꯛꯆꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯁꯟꯇꯣꯁ ꯁꯔꯃꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯤꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇꯔꯣꯏꯗ ꯔꯣꯅꯥꯜꯗꯣ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯔꯣꯅꯥꯜꯗꯣ ꯂꯥꯏꯁ꯭ꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯆꯦꯠꯁꯤꯗ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯔꯒ ꯂꯩꯕꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛ ꯖꯄꯥꯟꯗ ꯍꯧꯖꯤꯛꯁꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯗ ꯁꯦꯟꯗꯩ ꯖꯄꯥꯟꯁꯤꯗ ꯑꯩꯈꯣꯏ ꯇꯣꯍꯣꯀꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯃꯍꯥꯛꯁꯦ ꯑꯦꯖ ꯑꯦ ꯔꯤꯁꯔꯆꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯗꯨꯅ ꯈꯪꯕ ꯌꯥꯕꯈꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯧꯍꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯅꯣꯂꯦꯖꯈꯩ ꯂꯧꯍꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯍꯥꯎ ꯏꯁ ꯍꯤ ꯗꯨꯌꯤꯡ ꯏꯟ ꯖꯄꯥꯟ ꯗ꯭ꯌꯨꯔꯤꯡ ꯗꯤꯁ ꯂꯣꯛꯗꯥꯎꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩ ꯂꯣꯛꯗꯥꯎꯟꯅꯤ ꯑꯗꯨꯒ ꯃꯣꯏꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯔꯣꯅꯥꯜꯗꯣ ꯂꯥꯏꯁ꯭ꯔꯝ ꯑꯍꯥꯟꯕꯗ ꯋꯦꯜꯀꯝ ꯇꯨ ꯗ ꯁꯣ ꯍꯥꯏꯕ ꯇꯥꯔꯦ Thank you very much. invite ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ ꯔꯣꯅꯥꯜꯗꯣ Japan si hojik condition si pithri pumbu kana coronavirus ki problem leibana ayam matamda ai ka dai hendokre adum ai lab khoi ki university hojik loina kan tawre thingjingre ꯊꯤꯡꯖꯤꯟꯕ thingba je akhoi university ki mi ahum muk nare aduna level 4 hairaga hojik lab of lab se thingjingre ba but condition si Japan ki oina di lockdown di tawdeba akhoi India ꯑꯣꯀꯦ di curfew thamba dugumba di kenta leite sida adum ai free oina satpa yai or loi dukan thong loi hangi hotel thong pulap hangi adugumba problem di kenta leite only mi sing si social distance pudi masai oijaba adugudi oi ꯁꯣ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯊꯤꯡꯕꯗꯤ ꯊꯝꯗꯕ ꯑꯗꯨꯒ ꯏꯁꯥꯅꯗꯤ ꯑꯊꯤꯡꯕ ꯏꯁꯥꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯊꯝꯃꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯨꯅꯤ ꯊꯝꯕꯤꯔꯤꯁꯦ ꯔꯣꯅꯥꯜꯗꯣꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ hoi ꯑꯗꯨꯒ asida ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯦ ꯍꯥꯏꯕꯤꯌꯨ sorry akhoi asida yam ken tawba hairagadi mi sing si masa masa gyan si am taabse adu masa masa ki adum understanding si yam leinaba kudam oina masana government full pressure pi to so adum individually responsibility yam khange mi sing je aduna mi pumde aduga even posai leibo ogera adigi atoppa tawrso adum masana mafam khudimakta hand sanitizer thammi aduga responsibility yam launa bai tare mi masana aduna ꯑꯣꯀꯦ government dagi like force tawdraso asina aduna lockdown tawdrine natragadi adum tawrambasu ai asidati mi sing responsibility khangnaba maram oraga lockdown makki tawdre ꯍꯥꯏꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯣ ꯐꯖꯅ ꯄꯥꯏꯈꯠꯄꯤꯕꯅꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯗꯨꯅ ꯂꯣꯛꯗꯥꯎꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯐꯦꯖꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯆꯠꯂꯤꯕꯁꯦ ꯑꯩꯈꯣꯏ ꯔꯣꯅꯥꯜꯗꯣꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ ꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯇ ꯀꯔꯤꯗꯀꯣ ꯍꯧꯖꯤꯛ 3rd ꯃꯦ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯗ ꯁꯤꯆꯨꯋꯦꯁꯟ ꯏꯁ ꯒꯦꯇꯤꯡ ꯋꯔꯁ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯀꯁꯨ ꯋꯔꯁꯟ ꯑꯗꯨꯝ ꯑꯣꯏꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ 2024 ꯑꯗꯨꯃꯨꯛꯀꯤ ꯆꯥꯡ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯖꯄꯥꯟꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯁꯨ ꯍꯥꯏꯐꯦꯠ ꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯂꯥꯛꯈ꯭ꯔꯤꯕ ꯉꯁꯥꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯝꯅ ꯑꯣꯏꯅ ꯆꯠꯈꯤꯕꯒꯤꯔ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ hoi Japan si sing hairagadi China gi mathangda like one of the outside China the Japan si han boina infect tawba manungda maneba country amane Japan China gi matungda but situation ya control si hoje hoi Japan da like around 12,000 less or more du me adu lay aduga but mi si bagi sang air yaude nadi naga mi yam like si bagi sang yam name ba adu situation si kamai tawna ganda si ki kano concern am lay si kana government as yam kya lawre but adu mathak tamo ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯒ ꯖꯄꯥꯟꯗ ꯌꯥꯝꯅ ꯁꯤꯟꯁ ꯑꯩꯅ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯃꯥꯛꯁ ꯎꯞꯄꯒꯤ ꯆꯠꯅꯕꯤ ꯑꯗꯨꯒ ꯑꯁꯤꯗ
yamna lu nan masi moi yam lei aina even aina masi phau thenarpuda mi sing si yam loina clean oi ba mafam khuding yam clean oi even drain phau yamna clean oi moi water ising de yam si clean oi ꯂꯩꯔꯤꯕ ꯄꯣꯠꯁꯦ lei phau ꯑꯗꯨꯅ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯇꯥꯔꯦ hoi aduna so yamna moi da thoina asi ma lakpagi frequent anedi inau no step low bi do hanati gi traditional le rabani potse aduna traditional le rakpa maram oraga si sina se Japan da yamna less oi ne ya aduka even ai gi lep sang matam da moi ayamba thong si so like automatic oi bai ne di khudam mi pai bu masam tun sang matam da masam thong hang bok pi aduka even ai gi lep example pi ro da lep sang hom da like sanitizer thame aduga amuk sang ani su sang hom da so ai yamna even atopa convenience store or gera atopa gera mafam kudi makta sanitizer thamba aduga ai na pol de sang so adu sanitizer namaga amuk sat adumaina ayamba loina kias yam long no mi sing je aduna so seng haibada ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯗꯨꯅ ꯑꯗꯒꯤ ꯆꯦꯛꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯦꯚꯦꯜꯗꯒꯤꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟꯁꯤꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯦꯟꯀꯠꯂꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯍꯦꯟꯀꯠꯄ ꯑꯩꯈꯣꯏꯒꯤ USAꯒꯤ ꯇꯥꯏꯞꯇ ꯑꯗꯒꯤ ꯏꯇꯂꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯁꯨ ꯑꯗꯒꯤ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤꯗꯤ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯒꯤ 3rd ꯃꯦꯁꯤꯐꯥꯎꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯁꯦ ꯇꯧꯔꯒ ꯂꯩꯔꯒ ꯀꯔꯤꯒꯤ ꯐꯤꯕꯝꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯤꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯍꯣꯀꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯟꯗꯥꯏ ꯖꯄꯥꯟꯁꯤꯗ ꯂꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ 29 ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯁꯤꯗ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯁꯇꯔꯣꯏꯗ ꯑꯃ ꯄꯥꯏꯁꯜꯂꯛꯄ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯁꯣꯔꯤ ꯋꯥꯔꯜꯁꯤꯗ ꯑꯔꯠꯁꯤꯗ ꯌꯩꯁꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯑꯃ ꯁꯨꯝ ꯇꯥꯖꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯍꯪꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯦꯁꯇꯔꯣꯏꯗ ꯑꯗꯨꯝ ꯐꯤꯜꯗ ꯑꯗꯨꯝ ꯂꯩꯕꯤꯕꯅꯤꯅ ꯀꯔꯤ ꯀꯃꯥꯏꯅ hoi ꯍꯥꯏꯕꯤꯅꯤꯡꯉꯤ asteroid maming 1998 OR2 kawe ado 1998 to like discover do asteroid ne aduna asteroid si ki asteroid potentially hazardous asteroid tare kai maram da like potentially hazardous kauri maram di masiam sauba size am sauba asteroid size like more than 500 feet saure even Japan ki kwadi sauba mount asiki moi mount hill light ka no tare asiki the hen saw no sina asteroid am saw asteroid ne aduga masi hoi arts ki orbit of like 5 million nakshil lakpai maram oraga masi potentially hazardous asteroid ko but si sina si asteroid sina 29 May April sida hoi gi arts sida like sina collide tawgadra or sangshilakadra ꯀꯣꯂꯥꯏ ꯇꯧꯔꯛꯄꯒꯤ adu ko asiki pakhaninga kenta leide sina habda siki mi kharana like even newspaper yamna kenta ba kharana news channel kharana so like fake news ai tare asiki ba pasila ai khot pa gaina sadokpa mani leige adu sena nasa ke hana track tawga mai orbit am track taw lei ne ba moi scientist sing na astronomer sing na aduna asisina khoi arts ta kenta ꯏꯐꯦꯛ ꯇꯧꯍꯟꯗꯕ ꯍꯥꯏꯇꯥꯔꯦꯅꯦ warning kenta leide masagi paifam thogo paigine adu khoi arts sakhlakpa or arts da khodong thini ai ba kenta leide asteroid ओके आर्ट थेंजल्लक्पगी अदुगुंबगी अकीबा अदगी लैबा अखोगी कह तारे एंजाइटी दो हौजिक लैत्रसु यारे हाइबनी हाइदि हाना अखोगी लैगिबा न्यूज सिंगदा अखोगी फेक न्यूज हाइगदा नत्रगा कह तारे वाजबगी हाइ तारे फियर लैबदो अदु लैत्रसु यारे तापीबनी याम नुंगाइजे दुगा हौजिक करी करी अखोगी प्रोजेक्ट कदी पाइबिरी हाइदि हौजिक ओइना अखोगी खितंग हाइबा याबा अखोइना म्याम पुन्ना प्रजा म्यामना अदगी स्टूडेंट गैना ताबदजु हेक कई तारे तौनिंग है तारे थबक तो सुमाइनगा लेरीने ब्रदर अमा मागी सुमाइनगा तौनिंग गायना हाइपेतंग लाइट हाइलाइट ओइना हाइपेतंग थंबिरमुने कमाइना तो सेंगना आई सी आई लाइक अराउंड 2 or 3 years mamang da asteroid planetary science tor mane hojik in Japan da lagla matung da ai research si hojik ai na tawrisi galaxy hoina
asteroid mo ako'y planetary science manung singre like around solar system sige ay nasito sina like outer solar system at galaxy ako'y galaxy kamay taro form taro ke kamay taro ke evolution lake adu ko bay matang study taro ne bay nasito taro sina ay nasito wag research taro si sine ado ultimate goal sidi ako'y ultimate goal sidi ako'y university kamay taro ga form taro ke ado university study taro bay dare ako'y university am tina mastery so iba mafam mane where we are now ako'y kada da lagi are we alone like ako'y kakta lagi bra siguro question am yes sorry si seng habda ako'y na study taro sina like aigi web field sida taro sina galaxy even ako'y like si Milky Way galaxy sida ne aduna of galaxy yam like lots of like hundreds of thousands of galaxies are there aduna ako'y na kamay taro ka mo si form taro ke aduga evolution si kamay taro lak ke sine even ako'y ki Milky Way si ko like sahi millions mat khara sahi matung da Andromeda haiba galaxy si ka collide tong dine ba ako'y Milky Way si ka like aduga one galaxy form tau ba admaina atop galaxy si tau gi ba am leye adu singdo ako'y study tau ne ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯇꯥꯕꯗ ꯍꯦꯛꯇ ꯈꯪꯅꯤꯡꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯗꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯚꯟ ꯌꯦꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯅ ꯍꯦꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯒꯤ ꯑꯥꯔ ꯋꯤ ꯑꯂꯣꯟꯒꯁꯦ ꯑꯦꯂꯤꯌꯟ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯈꯛꯇꯪꯂꯅꯦ ꯀꯥꯏꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯇꯥꯕꯗ ꯐꯤꯂꯝꯒꯗꯤ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯑꯗꯒꯤ ꯑꯁꯦꯡꯕꯗꯣ ꯀꯩꯅꯣ ꯑꯗꯨ ꯅꯩꯅꯕꯤꯔꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯉꯁꯥꯏꯒꯤ ꯇꯣꯍꯣꯀꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯁꯤꯗ ꯆꯠꯄꯒꯤ ꯉꯁꯥꯏꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯎ ꯏꯁ ꯗ ꯂꯥꯏꯐ ꯏꯟ ꯖꯄꯥꯟꯗꯨ ꯃꯇꯦꯛ ꯑꯃꯇꯪꯒ ꯊꯝꯕꯤꯌꯨ ꯑꯩ ꯇꯣꯍꯣꯀꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ like ꯐꯪꯉꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯍꯥꯏꯗꯤ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯃꯇꯥꯡ ꯑꯗꯒꯤ ꯊꯥꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯔꯤꯒ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯅꯤꯡꯕ ꯈꯣꯠꯄ ꯁꯨꯝ ꯂꯩꯗꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ like ꯑꯩꯈꯣꯏꯗ ꯑꯩꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯖꯨꯅꯤꯌꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯂꯒꯗꯤ ꯍꯧꯖꯤꯛꯇꯤ like ꯍꯣꯠꯅꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ like ꯄꯩꯁా ꯂꯩꯕ ꯂꯩꯇꯕꯒꯤ ꯊꯣꯏꯅ ꯀꯩꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅꯗꯤ ꯃꯤ ꯈꯔꯗꯤ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯗꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯂꯣꯏꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯀꯩꯝꯇ ꯂꯩꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯁꯦꯡꯅ ꯑꯩꯒꯤ ꯁꯣꯁꯤꯗ ꯑꯩ ꯌꯨꯝꯗꯩ ꯄꯩꯁꯥ ꯀꯩꯝꯇ ꯇꯥꯟꯗꯦ ꯑꯁꯤꯃ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯖꯄꯥꯟꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯌꯥꯝ ꯂꯩ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤ like MEX ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯗꯩ ꯑꯇꯣꯞꯄ JPL ꯑꯇꯣꯞꯄ ꯁ꯭ꯀꯣꯂꯔꯁꯤꯞ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯈꯪꯅꯤꯡꯉꯁꯨ ꯑꯗꯨꯝ ꯌꯨꯠ ꯑꯦꯛꯁꯄꯣꯔꯠ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯔꯁꯣꯅꯦꯜꯂꯤ ꯏꯃꯦꯜ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯆꯪꯉꯛꯄꯁꯤ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯔꯦ ꯑꯗꯨꯒ ꯏꯟꯇꯔꯚꯤꯌꯨ ꯐꯝꯃꯒ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯂꯣꯏꯔꯒ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ ꯑꯗꯨꯒ ꯑꯩ ꯐꯥꯏꯅꯦꯜꯂꯤ ꯑꯩ MEX ꯁ꯭ꯀꯣꯂꯔꯁꯤꯞꯁꯤ ꯐꯪꯉꯦ MEXꯁꯤ ꯌꯥꯝ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯑꯣꯏꯕ ꯖꯄꯥꯅꯤꯁ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞꯅꯦꯕ like ꯑꯗꯨꯒ ꯑꯁꯤꯒꯤ like per month like ꯃꯥꯒꯤ ꯐꯪꯉꯤꯕ ꯄꯩꯁꯥꯁꯤꯅ like around 1,45,000 Okay. 1,45,000 ꯑꯁꯤ ꯖꯄꯥꯅꯤꯁ ꯁꯦꯟ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯟꯒꯤ ꯀꯔꯦꯟꯁꯤꯗꯗꯤ around ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯌꯦꯡꯕꯗ 1 lakh like around 1 lakhꯀꯤ ꯃꯌꯥ ꯑꯣꯏꯕꯅꯦ ꯈꯔ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯇꯧꯔꯒꯀꯣ per month ꯑꯗꯨꯒ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕꯒꯤꯗꯤ ꯑꯩ ꯇꯣꯍꯣꯀꯣꯗ ꯂꯥꯛꯑꯦ ꯇꯣꯍꯣꯀꯣꯗ ꯂꯥꯛꯑꯒ like Japan is like awesome ꯑꯩ ꯍꯥꯏꯒꯦ ꯖꯄꯥꯟꯁꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯈꯟꯕꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯖꯄꯥꯟꯗꯗꯤ ꯃꯤꯁꯤꯡ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯍꯩꯁꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯍꯣꯠꯅꯕ ꯀꯜꯂꯤꯒꯥꯏꯅ ꯍꯥꯏꯕꯗꯣ ꯍꯦꯛ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯗꯣ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯉꯣꯟꯗ ꯊꯦꯡꯅꯩꯑꯕ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯃꯁꯥꯒꯤ ꯃꯊꯧ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯉꯦꯕ ꯑꯗꯨꯒ ꯃꯁꯥꯒꯤ like ꯃꯊꯧ ꯄꯨꯛꯅꯤꯡ ꯆꯪꯉꯕꯅꯤꯅ ꯍꯣꯠꯅꯕ ꯌꯥꯝ ꯊꯤꯅ ꯀꯜꯂꯦ ꯑꯗꯨꯒ like ꯃꯇꯝ ꯌꯥꯝ ꯊꯤꯅ ꯅꯥꯏꯕꯁꯦ ꯌꯥꯝ ꯀꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯇꯝ ꯌꯥꯝ ꯅꯥꯏꯕꯁꯦ ꯖꯄꯥꯟꯁꯦ ꯁꯤ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯖꯄꯥꯟꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ like ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟꯗꯨ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯁꯦ ꯍꯣꯏ ꯑꯗꯨ ꯑꯩꯅ ꯂꯩꯐꯝ ꯈꯣꯠꯐꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯩꯒꯤ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ like ꯑꯩ ꯁꯦꯂꯦꯛꯁꯟ ꯐꯪꯉ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯨꯂꯞ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄ꯭ꯔꯣꯁꯦꯁ ꯂꯣꯏ ꯂꯣꯏꯌꯦꯕ ꯑꯗꯨꯒꯤ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯂꯩꯐꯝꯒꯤ ꯃꯣꯏꯅ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯏꯚꯟ ꯑꯩꯒꯤ ꯂꯦꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯋꯥꯔꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟ
my professor ai professor yam phaba oi ba do like whole the yeng matam da yam na anova experience nam thing na re do ga ingon da yam mi sing Japan da yam mi khuding mak yam na yam phaba da re mi mate yam pang example oi na ha da han bai nei lak da ai ken da khang de even ai Japanese maron khang de do lak matam da ai si lambi sing ngawr ba even adu matam da ai mobile ai ram de mobile hai ta lei ta bai internet lei da na ai ken to kan da aduga aina lambi chattum samda hangbada ai sidagi ne haido ai asi hang moina ina mafam takpi mawtu direct thin birakpa humari kuma yawgi even aina habe hangu bada moina even makhoi matam do kai thokpiraga ai mafam gi thin bi wai dare asigumba yamna ingonda keno yamna nuai bai ga ingonda keno tamjani ngai ba poram fawbudo asigum experience no yam thing ne अफबदो हाइब तारे हाइदि हेक चटपगदि नेटवर्क तो फोन दो चलोइदुइनि हाइदि रोनाल्डो की फोन दो यारोइदुइनि हाइ तारे सिम दो अदुना वाईफाई की खुदोंग चाबा दुदा दो थक लैतबनिना इवन लंबी गाव मतमदा हेक चटकदब मफम दुबो हेक थिनबरेना ताकपिबनि हेक अदि यामना पोलाइट ओइबा दुगा मतमगी ओइनदि पंक्चुअल याम ओइबा पंक्चुअलिटी तुदि हानादगी अखोइना हेक अंगांग ओइनगेदगी जापान की मतम अखोइगी हेक मोइना मतम कमाई सिजनगे हाबसिदि दुम अखोइना दुम ताराबा हाइ तारे अखोइना दु डाइरेक्ट थेंगनाबि हाबनि दुगा एक्सपीरियंस तौबदा खितंग कै तारे इवन अहोंगबा लाकपसिदा खितंग अहानबदा हैनदबा गायना ताकपिग्रे याम नुंगाइजे अदो हौजिकति यामना हैनरमनि अदुगा याम कन्ना थबकसु तौबिरंगमनि ताकपि खंजै हाइ तारे अदुगा अखोइगी हौजिक हौजिक लैरिबा अखोइगी ngasai Ronaldo na हाइबिगिबदा इवन 1.45 lakhs adum muki chang ga kano tau hai duga management da khoi ga tar isagi oina isagi manage to buda de kai amuk di permanent ka di am chapi haidi kai gumba nga ama natraga any kana gumba ma junior ama kai gumba ma sida chatninge natraga kai no ma tawninge hai tar ga sigi matang ni ga main to bine okay hot Japan si yam expensive ti country ne ko yam expensive am oi pot sei oi ga de nang traveling de ki yam expensive am oi country am ne aduna mo yam ti wa ne aduga aigi oiba case tadi aigi leifamsi like around I pay like pull up Wi-Fi degi ate yauraga around 25 less than 25 adu mea oiba jam hong university ki dom dane bai dai sina even atoppa saba khotpa toraga aina yam kaina paisa khara sina ba hairaga di dum ayam takai ba haita yam khara dille me paisa se aduga aina save adum kaigumba koi thokpa khothokpa tawdraga di saving adum fajana tawba ngam me like tam nai tare aduga adum traveling komba tawraga di adu di paisa ji khara challe adum traveling tawba yam challe aduga ayam adum yam komna leiba ngam me khudam aina adum aina expense tawrajo adum paisa phangi moina kona ne khangla pi di paisa ne aduna adum masida ai masi baw yum dagi paisa kendo ba kau bai de ai se paisa walle ha ba kendo wala idri yum da tha ba di adu di yawe aduna adum asida la ga di problem do paisa gi problem si di leide aduna aina junior sing da ha dai me opportunity yam lai da re akoi manipur da poe manipur da dum like tam manipur da losin ha ba leide ba explore da wala me ko se aduga ano ba experience hang na do ne aduna hena live si experience am adventure ne aduna akoi adu tawgada ne aduna makhoi da so adum explore taw aduga Japan da opportunities am lai even not only Japan other countries so adu sing do tawraga akoi mam sakhoi mina budo akoi experience sing khudam poina aina Japan gi tawri learn tawraga di adum atoba sing learn tawraga di aina yum da lakma matam da so share tawraga akoi mam semdokpado aina di fatabdo lawtraso afabado di lawminabudi yaina advan ta yam fajana thambire hai tare leiriba khoi tawreiba thabak singje aduga matau tamba matau afabada matau tamba bududi yamna phagre hai tare adumaina tambibane aduga last oina haiba tare akhoi kanogi Ronaldo gi matamju kai hena akhoina lawjaning de hai tare akhoi as a researcher oina leibani na last oina hauji leiba akhoi kadi haibiningi akhoi gi as a individual oina akhoi gi corona covid-19 je fight tawna wi damak as a individual oina kadi tawraga di sina khwaidagi phagani haina amtang thambiramo
ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯣꯠ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯣꯏꯅꯗꯤ ꯀꯣꯔꯣꯅꯥꯁꯤ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯗꯧ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯍꯤꯗꯥꯛ ꯍꯥꯏꯁꯤ ꯍꯤꯗꯥꯛꯇꯨ ꯐꯪꯉꯦꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯕꯅꯤ나 ꯃꯥꯒꯤ ꯁꯥꯏꯠ ꯏꯐꯦꯛꯀꯨꯝꯕ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯁꯣꯁꯥꯏꯇꯤ ꯑꯣꯏꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯂꯩꯕ ꯑꯗꯨꯒ ꯂꯨ ꯅꯥꯟꯕꯁꯦ ꯃꯔꯨ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕꯁꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯌꯥꯝ ꯋꯥꯡꯍꯟꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯒ ꯄꯨꯟꯕꯤꯗꯕ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤ ꯄꯨꯟꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯍꯤꯡꯂꯒꯗꯤ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯃꯇꯝ ꯐꯪꯉꯛꯇꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯁꯤꯗ ꯑꯩꯅꯗꯤ ꯈꯔ ꯈꯤꯇꯪ ꯋꯥꯅ ꯍꯣꯏ ꯌꯨꯝꯗ ꯂꯩꯕꯁꯤꯗꯤ ꯑꯗꯨꯝ ꯏꯚꯟ ꯑꯩ ꯐꯥꯎ ꯁꯤꯗ ꯖꯄꯥꯟꯒꯤ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯏꯚꯟ ꯔꯨꯝ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯤꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯦꯕ ꯊꯥ ꯑꯃ ꯃꯌꯥ ꯁꯨꯖꯤꯜꯂꯛꯑꯦ ꯑꯗꯨꯝ ꯀꯥꯗ ꯏꯊꯟꯇ ꯂꯩꯔꯒ ꯑꯇꯣꯞꯄ ꯃꯤꯁꯨ ꯄꯥꯛ ꯑꯁꯤꯗ ꯖꯄꯥꯟ ꯑꯗꯨꯝ ꯑꯁꯤꯗ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯍꯥꯟꯅꯁꯨ ꯑꯣꯏꯅꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯥꯛꯄꯗꯒꯤꯁꯨ ꯈꯔꯁꯨ ꯍꯦꯟꯖꯤꯟꯅꯦ ꯑꯗꯨꯅ ꯑꯩ ꯀꯨꯏꯔꯦꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯐꯦꯁ ꯇꯨ ꯐꯦꯁ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯐꯦꯠ ꯎꯅꯕꯗꯣ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯍꯥꯏꯕ ꯑꯗꯨ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯨꯗ ꯂꯣꯏꯈ꯭ꯔꯦꯕ ꯍꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯃꯇꯝ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯄ ꯀꯩꯒꯨꯝꯕ ꯏꯃꯥꯔꯖꯦꯟꯁꯤ ꯂꯩꯕ ꯃꯇꯝꯗ ꯆꯠꯊꯣꯛꯑꯁꯨ ꯌꯥꯝꯅ ꯃꯥꯛꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯂꯧꯈꯠꯄꯤꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯌꯥꯝ ꯇꯥꯔꯦ ꯑꯗꯨꯒ ꯑꯁꯤꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯚꯥꯏꯔꯁꯅ ꯍꯥꯟꯅ ꯍꯥꯏꯅꯗꯅ ꯑꯁꯤ ꯀꯣꯔꯣꯅꯥꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯂꯧꯔꯨꯒꯗꯕ ꯄꯣꯠꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯂꯧꯔꯨꯒꯗꯕ ꯄꯣꯠꯅꯤꯅ ꯆꯦꯛꯁꯤꯟꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯁꯨ ꯀꯩꯅꯣ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯅꯗꯤ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯁꯤ ꯂꯣꯏ ꯏꯟꯇꯔꯅꯦꯠꯇ ꯂꯣꯏꯅ ꯐꯪꯉ ꯄꯣꯠꯅꯤꯅ ꯑꯩꯅꯗꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯊꯣꯏꯅ ꯍꯣꯏ ꯕꯣꯔꯗꯤꯡꯕꯨꯗꯤ ꯈꯔ ꯆꯨꯔꯁꯨ ꯃꯇꯝ ꯈꯔꯗꯤ ꯄꯨꯂꯞ ꯈꯪꯃꯤꯟꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯇꯝ ꯑꯗꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤ ꯃꯇꯝꯁꯤꯗ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯒꯤ ꯀꯣꯔꯁꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯁꯥꯅ ꯂꯧꯅꯤꯡꯕ ꯇꯝꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛꯇꯒꯤ ꯍꯧꯔꯒ ꯂꯥꯏꯔꯤꯛ ꯏꯕꯗꯒꯤ ꯍꯧꯔꯒ ꯑꯗꯒꯤ ꯐꯣꯇꯣ ꯀꯥꯞꯄꯗꯒꯤ ꯍꯧꯔꯒ ꯑꯦꯅꯤ ꯐꯤꯜꯗ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯏꯚꯟ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁꯇ ꯌꯨꯇꯨꯕꯇꯁꯨ ꯃꯌꯥꯝ ꯐꯪꯉꯦ ꯑꯗꯨꯒ ꯏꯚꯟ ꯑꯇꯣꯞꯄ ꯀꯣꯔꯁꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯞ ꯁ꯭ꯀꯤꯜ ꯇꯧꯔꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯕꯅꯤ ꯔꯣꯅꯥꯜꯗꯣꯅ ꯌꯥꯝ ꯐꯖꯅꯁꯨ ꯇꯥꯛꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯔꯣꯅꯥꯜꯗꯣꯁꯨ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯀꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪꯒ ꯂꯧꯖꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯒꯨꯝꯕ ꯔꯣꯅꯥꯜꯗꯣꯅ ꯊꯕꯛ ꯂꯦꯞꯇ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛꯀꯁꯨ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛꯇꯪꯒ ꯂꯧꯖꯔꯛꯀꯦ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯖꯣꯏꯅꯤꯡ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯗ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯦꯁꯇꯔꯣꯏꯗꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯃꯇꯥꯡ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯏ ꯍꯣꯏ ꯗꯦꯠ 29ꯗ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯃꯤꯁꯤꯡꯗ ꯑꯀꯤꯕ ꯍꯥꯏꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯇꯥꯔꯦ ꯈꯔꯗꯤ ꯑꯩꯈꯣꯏ ꯃꯤꯠ ꯎꯕ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯐꯥꯎꯋꯦ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯏꯁꯜꯂꯛꯄ ꯃꯇꯝꯁꯤꯗ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯈꯔ ꯀꯩꯅꯣ ꯇꯧꯒꯦ ꯑꯦꯁꯇꯔꯣꯏꯗꯁꯤ ꯌꯥꯏ ꯍꯥꯏꯕꯤꯌꯨ ꯀꯤꯂꯣꯃꯤꯇꯔ ꯂꯥꯏꯛ 2 to 4 ꯃꯌꯥ ꯌꯥꯝ ꯆꯥꯎꯕ ꯑꯦꯁꯇꯔꯣꯏꯗꯅꯦꯕꯀꯣ ꯃꯥꯏ ꯀꯩꯅꯣꯁꯤ ꯁꯥꯏꯖ ꯀꯩꯅꯣꯒꯤ 2 to 4 ꯑꯗꯨ ꯃꯌꯥ ꯆꯥꯎꯋꯦ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯎꯔꯁꯨ ꯕꯠ ꯑꯩꯈꯣꯏꯗꯒꯤ ꯃꯥꯒꯤ ꯗꯤꯁꯇꯦꯟꯁꯁꯤ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯊꯥꯒ ꯃꯔꯛꯇ ꯂꯩꯔꯤꯕ ꯗꯤꯁꯇꯦꯟꯁꯁꯤꯗꯒꯤ 16 times ꯃꯌꯥ ꯂꯥꯞꯊꯣꯛꯅ ꯑꯩꯈꯣꯏꯗꯒꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯛ ꯃꯤꯠꯅ ꯎꯕꯗꯤ ꯐꯪꯉꯔꯣꯏ ꯕꯠ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯛ ꯚꯔꯆꯨꯋꯦꯜ ꯇꯦꯂꯦꯁꯀꯣꯞ ꯍꯥꯏꯅ ꯂꯩꯌꯦꯕ ꯑꯩ ꯂꯤꯡꯗꯨꯁꯨ ꯑꯩ ꯊꯥꯖꯔꯛꯀꯦ ꯑꯗꯣ ꯂꯤꯡꯗꯨ ꯃꯈꯥꯗ ꯑꯣꯀꯦ ꯑꯦꯄꯤꯁꯣꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯍꯥꯞꯆꯒꯦ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯨ ꯂꯤꯡ ꯑꯩꯈꯣꯏ ꯑꯩꯈꯣই ꯌꯦꯡꯕ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯕꯅꯁꯨ ꯂꯥꯏꯛ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟꯇꯤꯁꯁꯤꯡ ꯂꯥꯏꯛ ꯑꯁꯤ ꯃꯣꯏ ꯇ꯭ꯔꯦꯛ ꯇꯧꯗꯣꯏꯅꯦꯕ ꯑꯦꯁꯇꯔꯣꯏꯗꯁꯤ ꯑꯁꯤꯒꯤ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯇꯗꯤ ꯇꯧꯕ ꯌꯥꯝ ꯀꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇꯔꯣꯏꯗꯀꯤ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯑꯣꯔꯤꯖꯤꯟꯗ ꯂꯩꯅꯕ ꯑꯇꯩ ꯌꯥꯝ ꯀꯥꯟꯅꯕ ꯂꯩꯕꯅꯤꯅ ꯁꯥꯏꯟꯇꯤꯁꯁꯤꯡ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯂꯩꯔꯁꯨ ꯑꯗꯨꯝ ꯃꯣꯏ ꯇꯦꯂꯦꯁꯀꯣꯞ ꯑꯣꯕꯖꯥꯔꯕꯦꯇꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯋꯥꯛ ꯇꯧꯗꯣꯏꯅꯦꯕ ꯂꯥꯏꯛ ꯗꯤꯗꯤꯀꯦꯁꯟꯗꯣ ꯑꯗꯨꯁꯨ ꯑꯗꯨꯁꯤꯡꯗꯣ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯥꯏꯝꯗ ꯍꯥꯏꯔꯒꯗꯤ ꯗꯦꯠ 29ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11:23
Okay, ayuki pung 13:13 mayam tabiyo haitare viewers khudingmak date 29 April gi live date 29 sida ayuki pung 13:13 sida akoigi hojiki link to da ai akoigi Ronaldo dagi lauraga ai description da dum hapcharake adu sungsoi soidana yengbiyo ko aduga atai kitang thambiram asigi se aduna asigi stereotype adum sahi like atop next ako yam approach oina pairakada basi like sahi like 2024 or like adu yam pick kane aduga ayam matam lakte 2029 adu 2027 like sahi khara di gap lainera ne baduna adum hoji haugaleba like hoise kudang ni yengning basi di comment pairasu yam yengning basi di hoi hauna sane aduna miss tawga hoji version telescope si sanglaga kamai tawge size oina di mai shape kamai tawge drino pairak pe mong adugum budu leibanena miss tawga vida hꯧꯖꯤꯛꯀꯤ ꯚꯔꯆꯨꯋꯦꯜ ꯇꯦꯂꯦꯁꯀꯣꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯪꯉ ꯌꯦꯡꯕ ꯌꯥꯒꯅꯤ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯣ ꯑꯁꯤ ꯀꯩꯝꯇ ꯀꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯃꯤ ꯈꯔꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯊꯦꯡꯅꯩ ꯑꯗꯨ ꯊꯥꯖꯕꯤꯔꯨꯅꯨ ꯀꯩꯝꯇ ꯑꯀꯥꯏꯕ ꯑꯀꯤꯕ ꯂꯩꯇꯦ ꯁꯤꯗ ꯃꯁꯥꯒꯤ ꯃꯥꯏ ꯄꯥꯏꯐꯝ ꯊꯣꯛꯄ ꯆꯠꯂꯒ ꯄꯥꯏꯒꯅꯤ ꯑꯗꯨ ꯍꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯩꯝꯇ ꯏꯝꯄꯦꯛ ꯂꯩꯔꯣꯏ threat kaimta leitena takpibani aduna mayam aina haibigibada Ronaldo nasu hojik akoida habirakpada link to hapchage aduga virtual hojiki telescope kituda akoi punna yengminasi haitare adugi matamda social distancing judum leidoini aduga lockdown judum leidoini aduna yumna fammaga asteroid to akoida su kai basu laroi damnina haitare akoida yaisalakpa khotpa kaim laroi damnina adum yengminasi aduga kamai tauge habado adu experience ta housi ha smaina thambibani aduga oi asi lai aduga like I would like to thank like youth explorative thaganing like I'm learning history or geography political science I take yam like yam kana bedare on like ayam matam mai ka lepta leidrabne si leidrabne ai ki walk to matam loraga when YouTube pai matam da kana yam phange do yam like youth explorative thagatsari Thank you so much Ronaldo for your kind words aduga thank you so much for your time aduga adum Ronaldo di dum yumda dum laibire na takpire yumda di dorm room da dum laibire na takpire aduga akhoi gi viewers singju yumda dum laibiu aduga akhoi gi taunari ba akhoi gi social distancing episode se akhoi matang puraga lakchage aduga Ronaldo thank you so much for joining to our show social distancing aduga stay home stay safe all the best Ronaldo all the best thank you very much thank you Youth Explore TV gi social distancing gi ngasi gi episode sida miyang tabiru khwai punamakpo Santosh Sharma amuka so hanna thagat phongdok chari yum da live aduga upskill tawiu aduga keep exploring keep learning at home thank you so much